ngasi wakchingi anisubon nongmaijing January gi tang manga khoirakpa irel umanglai khubam gi chahi gi irat thorumgi video paudam ama Lakipur online na miyangmi mafamda lanthokjari mitop singna Narayandor haina su khangnaba Borak Turel Maril gi ithat macha amada leiriba khoirakpa irel umanglai khubam asi tampakasigi miyo singna chahi kayagi mamangdagi iratuna lakhibani adubu chahi gi ising ichawna maram oiraduna khubam gi phiban asum sokchilakpadagi thangnaba chingi napom amada ingkumja lising aniga mangadagi hojik leiriba anoba khubam asida hongdoklaga iratuna lakhi ingkumja lising amga chamapan mutramapan da lamdam sigi naharol singi maraktagi khubam asigi damak mifam ama pangthoktuna khoirakpa irel umanglai khubam ngak selup haina mingthonba lup ama semduna ingkumja lising amga chamapan marfudagi kumjagi irat thorom pangthoklakhi khubam asi ahanbada wakchingi nongmaijing marimakta pangthoklamkhibani adubo khoirakpa irel umanglai ngak selupna wakchingi anisuba nongmaijing da supchinduna nongmagi oina irat thorom pangthoklakhi अखोना चिंजा ते दौलगा फजना अहान बगी लाइबुंग असिदा हाइबदि मयाइदा लेबल लाइबुंग असिदा हाना कारगा अको मदा अमुक कमला लगा मसकी लाइबुंग असिदा कापी नबगे दमत्ता निसिंग जरी अदुगा लोइना ना अखोय लाइ खुरंबा लोइबगा इबदौ थुंनांग थबलुपना पुबिरकलिबा अखोय लोस असिदा पुंगानी चपचाना अमुक कुमथा बिरकनबगे दमत्ता लागमिनरिबा ख्वाई मयामदा निसिंगजरी अमोकचो न निसिंगजरी 살로 아니 저거 돼 넣었어. 나는 또 니고. 따워 뭐 가오 요. 사실 빨리.
lagi kameramen lagi Ora noi satu se somani ko. Sida kumo ko. Daga sao de noi. Akoi kambun lai ba puna mak sona kan kum do mi. Ase ka khalaga urun da la mi. Anil Kumar Singh in aid of his grandfather, late Angau Singh Mayandagi, Tupas Samaratara Katire, Tagatare, Koyape, Vermana, Tazango, Ishano, Sangbade, Protinidi, Samay, Napachala Katire, Mapu Ibona, Tazango, Ishano, Imanu, the kind of Villa, Ishano, Shena Ayed Bashini, Kasara Bashung, Manipur, Upper Malay, Pamoy Bashi, Koyape, Umanglai, Ivalai Sangashini, Sayu, putting in me and Jiri lagi lekpa, lawan bang projen, atau ambil baru impan lagi lekpa tuamba na namu office kaunta ada ngai tu na lede, tuamba itu ya macam kulit, sangban, akas macam upong na ngai tu na lede, mai koran na koran lepi wajari, jiri bang lagi lekpa lawan bang projen, nanti baru tuamba na ngai tu na lede, arke Elizabeth Sabol bang tirale kai degi lupa sama kat pere mapu bola taujan bibo isu magi mong manung de taujan Abad yang memang sudah berkoila, lupa di sini berkecil dengan masing-masing negeri yang bercari. Lepas itu, dosen sama-sama ini kan, mari lagi kita membawa ke sudah berkoila. Mana?